Sinau Singbu Puran Thapa Mitina Taram Noksari, USA na Equina Langami Hirakpo. Nuan Bagi F-35 Amada, Hector Iran Mission Capsule. USA na Iran Gawari Sanagadori Hirakpo. Iran Madu Masin Tibani Sanaroi Hirakpo. Indiagi Prime Minister na Lan Ase COVID Lainaga Sangdam Narakpo. Haibidi Lan Ase Queen Satagani Masina COVID ki, Lainagi Matamda lockdown Tobana Maramoerga, Indiagi economy da Asopa Kayamoki. Adum hadaki West Asia Middle East ki lan asina maram oirga economy da saithen khara akhoi asida fangani haibse tai lebak yamagi economy recession lomda adumaina lakadori aduna senthum gi matang do oirabasu likna haina sinau asini aduna akhona khangle West Asia Middle East da thokliba lan asigi matang da athuba information kuta ki oiba information pambiragadi isinau singna WhatsApp group join tobiyo link YouTube post da adumaina thaglaga thamjabani hauji phawbada lan asina maram oiraga Iran da sikiba masing ase 1900 tagi 3300 muk oiram gadra haina panari Iran gi head minister na di 1937 sikre nupi angang yauna aduga asokpana 24800 ni haina phungdoragli Israel gi asiba masing asina mioi 15 dagi 13 muk ni haina dumaina panari sinrok sing masidi thajab kitang wali asokpana lising ani ga sawnga ni haidi Israel da Iran na kapsliba misain akai atoi thokliba Israel gi mioi singna saunariba Hojik maksu Israel manung da Tel Aviv da adumaina protest kaya ama tawri haiba ikhona khanglabo wafamni asuma mayam asina maram oiraga Israel gi asiba masing ase losalli haidokti haiba mati mayek sengna tai Lebanon da Israel na landa bada siba masing asina misham yaurga lising amaga samapan ga kuntra ga tare ni haina panari USA ge na lanmi trahum doidagi tra mga phawba si aduga sani ga maudrana soi haidi masisu singna ningai oiba mawang da losan ba khara ui Kona asiba masing ase asengba adudi khanglakani adubu ahanba dadi haidona de moren down oigani haiduna aduna Ukraine Russia lan ase 2022 dagi sathare phana sinare haiba ekona loina khangnar wo phamni adubu both side ki accurate oiba asiba masing adudi internet ta thadukte haiphen masi oiram gadra haina singnaba masing aduni internet ta thadukna ragliba asidi Russia ne hena si hairgadi Russia gi mioi singna government da saurkani amasung parjagi waklon ninghanagani Ukraine su adumangai Middle East ki lan asida su adumangai kharade dum losanagane bauji phawgi oinati sininaw sing gas ki matang sisu yamna maru oi kitang sum nainamina si gas ki matang da hairga su India na Iran dagi leiba hokre China da thinaba tawramba cargo jahaz ado India gi awat pa leiba asina maram oiraga India da oine Iran adumaina yonsin kare masigi India da yolagliba LPG cargo gi gas ase India gi maru oiba foreign retailer ahum da adumaina yenagani hairi makhoi adudi Indian Oil Corporation Bharat Petroleum Corporation amasung Hindustan Petroleum Corporation Maragasida Israel na phungdoragli maduri Iranian Naval Commander Ali Reza Tangshiri Iran gi Naval Doctrine sembat asoba ron amasu lauriba Iran gi Maritime Force semgat pada asoba ron amasu lauriba amasung hojik songnariba lan asida Strait of Hormuz da asoba ron ama lauriba Naval Commander ase Israel na hale hairagli masig matang da pawse sing kaya amada paw kaya ama phongba ikoina thengnari Masi Israel na khut halagli bara asini maramdi Iran na haidi yengnabagi jahaz amata Strait of Hormuz phawrga chalaloi haina maru aina USA gi Israel gi iban makhoida mateng pang balaiba ki jahaz jauna iban Iran na list sama thadoraki adum balaiba to Strait of Hormuz phawba yagani haina madugi list aduda India su yauki yaudab laibak sing adudi phawba yararoi aduna asuma mayam asina maram oiraga Naval Commander Ali Reza Tangshiri ase hali bara asini wahang haibabu Madam the energy shock point ama oiriba Strait of Hormuz ase thingjanna bo honabada Ali Reza Tangshiri na asoba ron ama lauri ma hat kare haibase maru oiba news media khara amada dumaina phongna ba ikoina thengnari adubu Iran gi maikei dagi wari iringai matam nahan ijabani sinarokching adubu Sunday numit ngasi asidasu Iran gi site gi dumaina reply amata adumaina thadorpa thengadri hingli or leikhidre haiba adu Ali Reza Tangshiri 1962 da maina poki masagi sahi humpu humdoi dagi humpu mari mu sure IRGC da thabak tawbani Iran gi Naval Commander oina 1980 dagi 1988 phawba songna khiba Iraq Iran land da su saru yaki 2016 da USA gi jahazani IRGC na phaki Persian Gulf ta leiba Iran gi Farsi Island da honjalakpagi adu da su Ali Reza Tangshiri na asoba ronama lauki 2026 ki mamangi sahide Iran amasung Israel numitarani thoini khut thanakiba adu da su mahaki asoba ronama yauki haidi nahan March ki tang kuntaruk tani Israel na Ali Reza Tangshiri Leikhidare haina lauthoragli basi aduna magi lan yaurupagi punsi wari ase sangbana maram oiraga lan gi matang da fazna adumaina knowledge leiba miyoini
Iran da lan tawraklabadi karamna khut hangani amasung Strait of Hormuz da karamna block tawgani haiba asigi matang asisu fazna khangba adumba Naval Commander amani haidi. Aduna handak USA Israel Iran hek songnarpadagi Strait of Hormuz da karam balibaki jahaz salangani salaloi haina kumna nainaraga thabak paikhalagli base Ali Reza Tangshiri Naval Commander asinani haidi. Mahak hat khare haibasi asengbo oiragadi Iran gi mangjabani. Adubu Iran gi su karigumba asengba Leikhidaba targadi Iran gi di magi mahuta ama athuba matamda sinjilakane. Israel na haidi base mahak hat khare aduna Strait of Hormuz ase athuba matamda yamna thuna hangdokpagi chance ase wangi asini. Maramdi Ali Reza Tangshiri nani Strait of Hormuz thingjaliba masi phawruga saliba jahaz singda landaba sathariba ase water mine sing Strait of Hormuz da thamliba ase aduna magi koktagi salairakpa oibana ma hat kharagadi Strait of Hormuz komtholagani phawba yadaba jahaz sing asisu phawrugani asini Israel na khaliba wakhalon haibabu aduna masi isini roksing Israel na punghai da hairagasu Ali Reza Tangshiri ase asengbagi siramba taragasu Iran lan ase loidri phawbadi Strait of Hormuz kaidongwai dasu kak hangdora oyaba Leader kayama Israel USA na hatpa asina maram oiraga mathang oirakadawriba Naval Commander asina hena Strait of Hormuz da akanba action torpa yari USA amasung Israel gi wakhalon amalai masi mamangaidagi tawraga lakpa aikhoina uri madudi Iran gi leader sing ase halagadi lan ase mai pakani thuna loisanba ngamgani haina adubu masi aranba wakhalone Iran gi hatpa yaba halabasu halibadugi mahut amana adum thuna sindorkani maramdi Iran da mamangaidagi hauna CIA amasung Mossad masi tawraga laglabani Iran na hana plan tawraga thame X ase Leikhidaba targadi Y sinjanba Y Leikhidaba targadi aman amuk sinjanba haina akhona khange Iran gi Naval doctrine sembada magi asoba ronama yauri haiba amasung lan kayama ngalingedi gi saruk yaba asina maram oiraga Iran manungda mahak ase miyamna khangnaba misak amasu oidi Navy gi jahaz singdagi karamna drone kapkani haibana singba asobadagi horaga IRGC Navy gi thabak macha sing phawba mahakna ayamba sem saduna thabak paikhali Iran na Bandar Abbas port gi Strait of Hormuz ase thingjaliba maruina Strait of Hormuz Iran control toriba se kadai dagi no haibda makhoi Bandar Abbas port haidiba hithangbam asidagi ne Any yengnabagi jahaz satpata kablaga thugairi aduna Israel na haidiba asina Bandar Abbas port asida nongthaktagi landaba se sathaki maduda Naval Commander Ali Reza Tangshiri ase hat khare asini Ali Reza Tangshiri ase mamangda anira dumaina hana basu honarakhi haidi 2025 ta ama adugi matung 2026 ke handak ki lan horokpada Iran gi top official sing hatpa adudasu mahak hada bhona ki haidi adubu nga mahdaba adugi matung nahan Bandar Abbas port ta Israel na landa basida hat khare asini aduna lan ase Strait of Hormuz da USA amasung Israel gi jahaz phawondaba asina maram oiraga Israel amasung USA gi target ase Strait of Hormuz ase oirakadori Donald Trump na su haikibale khre numit tarani amadi Iran gi energy site landaba tawroi haina Wang haibabu energy site landaba se tolga Strait of Hormuz da block tawriba asida oina miyeng sanglaga hena Israel amasung USA pulaga landaba se sathaga dawribra asini USA na Pakistan gi kuthang da peace plan ama Iran da dumaina khangali haiba ikhoina khangnar wafamni masida point 35 khak yauri masi yaragadi lan ase loisan si haina adubu Iran na reject tawrkhre masi gi point 35 asida maru oiba ohum ama yauri masi public da point 35 ase pura adumaina khangan badi nati ama ani asumba yawrom bayai haina phongdorpagi wani point 35 asida misal da thabak tawriba ase to nuclear program ase to Strait of Hormuz block tawriba asisu to thabak khudimakta USA ga mari thamaga dumaina tominasi adu oiragadi Iran gi mathakta thamliba sanction sing ase lokthokki asini masidi one side ni Iran amu hairiba asina USA Israel pulaga landaragli ase khudakta to akhoi military gi khulai semgat pada atopalai bagna khud thingjilakanu tungde Israel amasung USA pulaga Iran da lan taroi dabani asini masida yanaragadi adumaina sign tawnasi lan tokke asini akhoi isa ngakthok senaba sabani atopada lan tanaba sabanate asini Iran haidagli base aduni sinauksing nuclear khulai leiriba leibak sing asida USA na nuclear khulai leiriba sing ado loina loktho amata thamlanu haibda leiba aduna yarakadra yaragloi ngamlagana North Korea da su hayu yarakpade yengsi asina maram oiraga asigi nuclear saba sengbat pato Mission gi program to haibana singba ase asigi matang ase Iran sunga yaroi amasung Strait of Hormuz da Iran na control tawba to haiba sisu haujiki oina di yaroi maram di Strait of Hormuz ase yamne Iran gi maru oiba mafam amani USA da awaba piriba asigi asoba maram di Iran gi khathang basarukta Strait of Hormuz leiramba asigi ni leibak ke amagi lifeline ni masigi khuthang da nongma da yamna ba thaw amasung gas atopa leibak ta yole Middle East gi
अमसुंग मिडल ईस्ट की लेबाकना अमुक इंडिया चाइना थाईलैंड कंबोडिया न सिंग लेबाकतगी चाना थकनबा मना मसिंग सेंग हवाई लेदी अदुना ईरान द यूएसए न थमलगलिबा पॉइंट 15 असिदे ईरान हेक्ता यारगलोय डोनाल्ड ट्रम्प ना फना वारी साननबा हाइरगसु मरमदी ईरान हाइरिबा लेबासे गजा गुंबा अपिकबा लेबाक नतेबा अमसुंग भेनेजुला दौना लानगी खुलाई सोनबा लेबाकसु नतेबा मसी थोकलने हाइबसे मांगजौना खंगबदगी प्लान कया अमा वालिङैदगी सेम सादुना यातपा हौख्रबने अदुने इसिनि नौसिंग हौजिक लाना सेलेप्ते कापसनरी अमसुंग ngaranggi पाउदा येमेनगी हुटी सिंगना इजराइलदा मिसाइल कापा हौख्रे हाइदि असिने मरम ओइरगा रेसीदा सतपा जहाजदा खुद थारकपा यारि अमसुंग ब्लॉक तौरकपा यारि मसी ईरान सेकेंड ऑप्शन ओइना अदुमाइना थमबनी नहानगै येमेनगी हुटी सिंगसे अदुमाइना एक्टिवेट तौरमदबनी अदुबु हौजिक एक्टिवेट तौबा हौख्रे सिनाउसिंग अखोइने हेना खंगनरबा वफमनि लाना से मिडल ईस्ट की लाना सिगा यूक्रेन अमसुंग रशियादा सोंगनरिबा लाना सिगा खेनबा याम चाउना लैको करिगुंबा मिडल ईस्ट सोंगनरिबा लाना सिना मखा ताना मतम सांगना अदुमाइना सथरगलगदी लेबाक कयामदा अवाबा जैथें कयामा पिरकनी हाइबसे अखोइना खंगे करम लेबाकना लाना से खामलकपा याय हाइबदुसु चाउराकपा मसुम यंगमिनसि लान हेक हौरकपा मतमदा सोंगनरिबा लेबाकसिंग अदुदा लान तोक्सी हाइबदा लेबाकसिंग अदुना अमता यारगलोय मरमदी यामना सावगदबा मतम ओइबना मरम ओइरगा अदुबु बोथ साइड अनिमा हौजिकती सोंगनरे मांगनरे मतम असिददी वारी सानसि हाइबगी यागदबगी ममी अमा तमना सुम तारकनेबा अदुगी मतम अदुदा इंडिया अमसुंग यूरोप की लेबाकसिंग मीडिएटर ओइदुना असौबा रोन अमा अदुमाइना लौरकपा याबगी ममी अमा तारिबा मसिमक चुंगनी अमसुंग लानगनी हाइबगी वा नते सुम नैनबगी वानी अदुने सिनौसिंग अखोइना सुखांगे हौजिकसु पंजखरे यूक्रेन रशियागा सोंगनरिबा लान असिगा मिडल ईस्टता सोंगनरिबा लान असिगा यामना खेनै मिडल ईस्ट वेस्ट एशिया असिदी मालेमदा थाव अमसुंग गैस ख्वाइदगी यामना थोकपा मफमनी अदुना मसिदा लान कुइना सोंगनरकपा हाइबसे लेबाक कया अमा लाइरबा ओहेलकपा यारिबा अदुना मफम मतम गाइनबनी लान असे लोइसनबा होनरकनेबा अदुनानी मसिदा असौबा रोन अमा लौरकपा याय हाइरिबसे इंडिया अमसुंग यूरोपियन यूनियन की लेबाकसिंग कया अमना मसिदा इंडियाना असौबा रोन अमा लौरकपा याय हाइरिबा असिना करिनो हाइबदा इंडियागा ईरानगा मरी फै इजराइलगासु मरी फै हाइबा अखोइना लोइना खंगे यूएसए ना तारी ममांगदा दुमाइना थमजलकलबसु ट्रेड डील अदुमाइना लेनरी पोट योनथोक योनसन तौनरी असिना मरम ओइरगा इंडियाना असौबा रोन अमा अदुमाइना लौरकपा याय हाइबगी वानी मसिदा इंडिया तुमिना लैथोकिनी हाइबसु तमंगमदि सिनि नोक्सि यूएसए हाइरी नुमि तरानी ईरानदा लान ताबा से तौरोय अदुबु नाकन अमदा इजराइलना लान ताबा सथबा असिदि लेप्ते लेबेननदसु तौसलगा लम लोक्सली अदुना अमेरिका गिदी पालिबा मखोइगी प्रेसिडेंट असे ngahaki ngangningba ngangli ngasina ma hayengna ma अहन ओइरपगी कोकी वाखन खनबा ngambagi पावर से खरा सोंथरप ओइना उइ डोनाल्ड ट्रम्पना पामलिबासे ईरान की खर्क आइलैंड असे लौसनबा पामली अदुबु मसी लौसनबा होनबा हाइबसे अराइबा थबक अमदि नथिको यामना सिनगनी यूएसए की लानमिसु खर्क आइलैंड असिदगी ईरान 90% ऑफ क्रूड ऑयल एक्सपोर्ट तौरी यूएसए दसु मियाम थोलक्तुना प्रोटेस्ट तौखरे हाइबा अखोइना खंगलबा वाफमनी इजराइल की कैपिटल टेल अबीब अमसु मखोइगी सिटी खरामा दसु मियाम थोलक्तुना अदुमाइना प्रोटेस्ट तौखिबा अखोइना खंगले असुमा मखन की प्रोटेस्ट असे मफम सिंगदा तौबा हौनरकदौरी यूरोप की लेबाक अमसुंग एशिया ऑस्ट्रेलिया ना सिंगबा याउना अदुना ईरान दा रिजिम चेंज तौबा असे खरा वागदौरी ओइरोइदबगी ममी अमा तारगली असियारगा पुरान थबा मैतेना काइननबा याथंग निजरी कांगलेपागी माने याइफरे याइफमिनर्सी थैंक यू सो मच पीस